ꯀꯥꯔꯠ ꯄꯨꯔ ꯔꯤꯝꯁꯣꯔꯠꯀꯤꯗꯣ ꯑꯗꯨ ꯂꯥꯛꯏꯅꯦꯕ ꯑꯩ ꯑꯅꯣꯛꯁꯦ ꯁꯤ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦꯅꯀꯣ ꯑꯗ ꯁꯦꯝꯗꯣꯛꯀꯦꯅ ꯂꯥꯛꯏꯅꯦ ꯆꯪꯉꯨꯔꯁꯤ ꯑꯗꯨꯝ ꯆꯪꯃꯤꯟꯅꯔꯁꯤ ꯌꯦꯡꯉꯨꯔꯁꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯩꯅ ꯄꯛꯆꯩꯅꯣ ꯈꯪꯗꯦ ꯌꯦꯡꯉꯦꯀꯣ ꯂꯩꯕ ꯍꯥꯏꯗꯤ ꯁꯥꯔꯒꯤ ꯐ꯭ꯔꯦꯟꯒꯨꯝꯕ ꯃꯣꯏꯗꯤ ꯅꯝꯕꯔ ꯂꯧꯖꯩ ꯍꯥꯏꯕꯀꯣ ꯃꯣꯏꯒꯤ ꯅꯝꯕꯔ ꯁꯤꯖꯤꯟꯅꯔꯒ 3200ꯗ ꯕꯥꯏ ꯋꯥꯟ ꯒꯦ ꯋꯥꯟ ꯂꯥꯛꯄ ꯑꯇꯣꯞꯄ ꯑꯃꯒ ꯈꯟꯕ ꯌꯥꯗꯕ 3200ꯁꯤꯗ ꯑꯅꯤ ꯑꯣꯏꯅ ꯑꯅꯧꯕ ꯑꯅꯤ ꯂꯥꯛꯄꯅꯦꯕꯀꯣ ꯁꯥꯔꯍꯣꯏꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯁꯨ ꯌꯥꯏ ꯄꯩꯁꯥ ꯆꯪꯉꯦ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯀꯌꯥ ꯆꯪꯉꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯦ 350 450 ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯑꯦꯅꯨꯋꯦꯜꯒꯤꯗꯣ ꯃꯣꯏ 2 ꯆꯥꯔꯖꯦꯁ years ꯑꯃꯨꯛꯇꯪ ꯊꯤꯈꯤꯗꯨꯅꯅꯦ ꯆꯍꯤ 2 ꯐꯥꯎꯕ ꯚꯦꯂꯤꯠ ꯑꯣꯏꯗꯣꯏꯕ ꯑꯗꯨꯝ ꯕꯥꯏ ꯋꯥꯟ ꯒꯦ ꯋꯥꯟ ꯂꯩꯖꯕ ꯆꯍꯤ 2 ꯐꯥꯎꯕ ꯆꯍꯤ 2 ꯕꯥꯏ ꯋꯥꯟ ꯋꯥꯟ ꯇꯥꯏꯝꯗ ꯑꯗꯨꯝ ꯑꯅꯤ ꯄꯤꯖꯗꯣꯏꯔꯥ ꯉꯁꯤꯒꯤ 2 ꯐꯪꯒꯅꯤꯅ ꯊꯥꯕꯗ ꯑꯅꯤꯔꯛ ꯂꯩꯕ ꯌꯥꯏ ꯕꯥꯏ ꯋꯥꯟ ꯒꯦ ꯋꯥꯟꯗꯣ ꯊꯥꯕꯗ 2 times ꯇꯧꯕ ꯌꯥꯏ ꯇꯦꯛꯄꯒꯨꯝꯕꯒꯤꯗꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯇꯦꯛꯄꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯅ ꯄꯦꯌꯔ ꯂꯩꯕꯒꯤ ꯈꯟꯅꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯑꯩꯅ 3200 ꯄꯤꯔꯦꯕ 3000 ꯍꯥꯏꯕ 3200 3200ꯅꯦꯕ ꯍꯧꯖꯤꯛꯀꯤ ꯂꯦꯟꯁ ꯌꯥꯎꯕ ꯅꯠꯇ꯭ꯔꯥ 3200ꯁꯤꯗ 300ꯒ 400ꯒꯤ 350 ꯑꯃ ꯍꯥꯞꯍꯧꯔꯒꯗꯤ ꯑꯅꯣꯛ ꯑꯅꯤ ꯐꯪ 3600 3600 ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯑꯅꯤ ꯐꯪꯗꯣꯏꯅꯦꯕ ꯑꯅꯣꯛꯇꯣ ꯂꯦꯟꯁ ꯁꯦꯝ ꯄꯋꯥꯔ ꯑꯅꯤ ꯄꯤꯔꯛꯑꯅꯦꯕ ꯐ꯭ꯔꯦꯝꯗꯤ ꯑꯅꯤ ꯑꯩꯅ ꯈꯟꯖꯗꯣꯏꯔ ꯆꯞ ꯃꯥꯟꯅꯗꯣꯏꯔ ꯐ꯭ꯔꯦꯝ ꯑꯇꯣꯞꯄ ꯑꯃ ꯈꯟꯕ ꯌꯥꯏ ꯑꯇꯣꯞꯄ ꯑꯃ ꯈꯟꯕ ꯌꯥꯏ ꯍꯥꯏꯗꯤ ꯐ꯭ꯔꯦꯝꯗꯣ 2000 ꯄꯤꯕ ꯔꯦꯟꯖꯇ ꯈꯟ ꯇꯥꯕꯀꯣ ꯁꯥꯔꯅ ꯁꯨꯃꯥꯏꯅ 2000 ꯊꯥꯕꯁꯤ ꯉꯥꯛꯇ ꯍꯥꯏꯌꯔ ꯁꯨꯝ ꯁꯥꯏꯖꯁꯦ ꯈꯔ ꯇꯥꯡꯉꯦꯕꯀꯣ ꯁꯨꯝꯗꯒꯤꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯄ꯭ꯔꯥꯏꯁ ꯃꯥꯟꯅꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯌꯔ ꯈꯜꯂꯒꯗꯤ ꯍꯥꯏꯌꯔ ꯑꯣꯏꯔꯒꯅ ꯆꯞ ꯃꯥꯟꯅꯕ ꯑꯅꯤ ꯍꯥꯏꯌꯔꯗ ꯄꯦ ꯇꯧꯔꯛꯄꯒꯤ ꯋꯥꯅꯤ ꯇꯥꯡꯕꯗꯒ ꯔꯦꯟꯖ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯃꯥꯟꯅꯕ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯣ ꯃꯥꯟꯅꯕ ꯑꯅꯤ ꯈꯜꯂ ꯌꯥꯔꯦꯕ ꯁꯨꯃꯥꯏꯗꯣꯏꯕ ꯑꯇꯥꯡꯕ ꯈꯜꯂꯁꯨ ꯌꯥꯏꯕꯀꯣ ꯑꯇꯥꯡꯕꯗ ꯑꯃꯨꯛ ꯕꯤꯜ ꯁꯥꯔꯛꯄꯩ ꯋꯥꯅꯤ ꯍꯣꯡꯅ ꯐ꯭ꯔꯤꯗ ꯑꯃꯨꯛ ꯆꯠꯈꯤꯕꯅꯦꯕꯀꯣ ꯕꯤꯜꯂꯤꯡꯗꯨꯅ ꯑꯇꯥꯡꯕꯗꯨꯗ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯍꯥꯞꯄꯛꯄꯁꯤꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯈꯔ ꯍꯣꯡꯗꯕ 2000ꯒꯤꯁꯦ ꯄ꯭ꯔꯥꯏꯁꯁꯦ 2000ꯒꯤ ꯔꯦꯟꯖ ꯑꯌꯥꯝꯕ 2000 ꯉꯥꯛꯇꯅꯦ ꯂꯧꯗꯕꯤꯀꯣ ꯐ꯭ꯔꯦꯝꯒ ꯒ꯭ꯂꯥꯁꯀꯗ 2000 ꯂꯥꯛꯑꯅꯤ 2000 ꯂꯥꯛꯑꯅꯤ ꯕ꯭ꯂꯨ ꯁ꯭ꯀ꯭ꯔꯤꯟꯁꯤꯅ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯥꯎꯒꯗꯣꯏꯅꯦꯕꯀꯣ ꯕ꯭ꯂꯨ ꯀꯠ ꯑꯦꯟ ꯑꯦꯟꯇꯤ ꯒ꯭ꯂꯦꯌꯔ ꯌꯥꯎꯒꯅꯦꯕꯀꯣ ꯑꯦꯟꯇꯤ ꯒ꯭ꯂꯦꯌꯔꯁꯨ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦꯕ 3200 ꯐ꯭ꯔꯦꯝ ꯄ꯭ꯂꯁ ꯒ꯭ꯂꯥꯁ ꯀꯣ ꯑꯗꯒꯤ ꯊꯤꯟ ꯕ꯭ꯂꯨ ꯂꯦꯟꯁꯁꯤꯅ ꯑꯃꯨꯛ ꯕ꯭ꯂꯨ ꯀꯠꯁꯨ ꯌꯥꯎꯔꯦ UV ꯄ꯭ꯔꯣꯇꯦꯛꯁꯟꯁꯨ ꯌꯥꯎꯔꯦ ꯁꯃꯁ ꯔꯦꯖꯤꯁꯇꯦꯟꯁ ꯍꯦꯟꯒꯠꯂꯛꯄꯀꯣ ꯐꯤꯆꯔ ꯍꯦꯟꯒꯠꯂꯛꯄꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯅ ꯑꯃꯨꯛ ꯕ꯭ꯂꯨ ꯂꯥꯏꯠ ꯕ꯭ꯂꯣꯀꯤꯡ ꯑꯃ ꯂꯩꯌꯦꯅ UV ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯪꯗꯣꯏꯅꯦꯕꯀꯣ UV ꯄ꯭ꯔꯣꯇꯦꯛꯁꯟꯒꯁꯤꯗꯤ ꯌꯥꯝ ꯀꯩꯁꯨ ꯁꯃꯁ ꯔꯦꯖꯤꯁꯇꯦꯟꯁ ꯍꯦꯟꯒꯠꯂꯛꯄꯒꯤꯅꯦꯕꯀꯣ ꯁ꯭ꯀ꯭ꯔꯦꯆ ꯔꯦꯖꯤꯁꯇꯦꯟꯁ ꯀꯜꯂꯛꯄꯒ 4200 ꯁꯤꯅ ꯑꯣꯟ ꯗꯦꯁ ꯖꯄꯥꯟ ꯂꯦꯟꯁ ꯑꯣꯏꯕꯅꯦꯕꯀꯣ ꯁꯤꯅ ꯅꯥꯏꯠ ꯗ꯭ꯔꯥꯏꯚꯀꯤꯁꯨ ꯌꯥꯎꯔꯦꯕꯀꯣ ꯅꯨꯡꯗꯥꯡꯒꯨꯝꯕ ꯊꯣꯛꯄ ꯈꯣꯠꯄꯒꯤꯀꯣ UV ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯤꯆꯔꯗꯤ ꯂꯣꯏ ꯁꯨꯔꯦꯕ ꯁꯤꯅ 5200 ꯌꯥꯝ ꯀꯟꯅ ꯆꯠꯀꯗꯕ ꯈꯣꯠꯀꯗꯕ ꯀꯩꯁꯨ ꯂꯩꯇꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯥꯕ ꯂꯩꯕꯀꯣ 13-15 ꯂꯩꯕꯀꯣ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯥꯎꯕꯗꯤ ꯕꯦꯁꯤꯛꯇꯤ ꯁꯤꯗꯒꯤ ꯁꯤꯗꯒꯤ ꯁꯤꯗ ꯁꯥꯔꯅ ꯕꯥꯏ ꯋꯥꯟ ꯒꯦ ꯋꯥꯟ ꯇꯧꯒꯦ ꯍꯥꯏꯗꯤ ꯅꯧꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ ꯈꯜꯂꯣꯕꯀꯣ ꯃꯦꯝꯕꯔꯁꯤꯞꯁꯦ ꯃꯦꯝꯕꯔꯁꯤꯞꯀꯤ 320 ꯆꯪꯒꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯒ ꯈꯟꯕ ꯌꯥꯔꯅꯤ ꯕꯥꯏ ꯋꯥꯟ ꯒꯦ ꯋꯥꯟ ꯂꯥꯛꯑꯅꯤ ꯑꯇꯣꯞꯄ ꯑꯃꯒ ꯍꯥꯞꯄ ꯌꯥꯔꯅꯦꯕ ꯂꯦꯟꯁ ꯑꯃꯒꯀꯣ ꯐ꯭ꯔꯦꯝ ꯄ꯭ꯂꯁ ꯂꯦꯟꯁ ꯐ꯭ꯔꯦꯝ ꯄ꯭ꯂꯁ ꯂꯦꯟꯁ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯁꯨ ꯁꯨꯝ ꯁꯦꯝ ꯄꯋꯥꯔ ꯑꯗꯨꯗꯤ ꯑꯩꯅ ꯇꯣꯇꯦꯜ ꯄꯤꯗꯣꯏꯁꯦ 3200 ꯑꯃ ꯂꯩꯖꯔꯦꯅꯀꯣ ꯄ꯭ꯂꯁ ꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯞꯀꯤ 320 ꯁꯤꯃ 2 yearsꯀꯤ ꯃꯦꯝꯕꯔꯁꯤꯞꯅꯦꯕ ꯁꯤ ꯃꯦꯝꯕꯔꯁꯤꯞꯁꯦ ꯅꯪ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯃꯣꯏꯒꯤ ꯂꯩꯔꯝꯃꯗꯤꯅꯦ ꯃꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗ ꯂꯣꯒꯏꯟ ꯇꯧꯔꯒ ꯆꯦꯛ ꯇꯧꯔꯅꯤꯀꯣ ꯑꯗꯨꯗꯤ ꯃꯣꯏꯗꯤ ꯖꯁ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯔꯗꯔ ꯇꯧꯕꯩ ꯋꯥꯅꯤꯅꯦꯕ ꯁꯦꯌꯔ ꯇꯧꯕꯩ ꯃꯦꯝꯕꯔꯁꯤꯞ ꯁꯦꯌꯔ ꯇꯧꯅꯕ ꯆꯨꯝꯃꯤꯅ ꯍꯥꯏꯗꯣ ꯖꯤꯄꯦꯒꯤ ꯄꯦ ꯇꯧꯕꯗ ꯂꯦꯟꯁ ꯉꯥꯛꯇ ꯌꯥꯝ ꯐꯪꯕꯅꯦ ꯊꯥꯏꯅꯗꯤ ꯑꯗꯨꯅ 1 yearꯒꯤꯀꯣ ꯑꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯊꯣꯛꯄ ꯌꯥꯏ ꯑꯗꯨꯗꯤ 49 ꯔꯨꯄꯤꯁꯇ ꯈꯔꯅ ꯄꯦꯃꯦꯟ ꯇꯧꯔꯒ ꯑꯦꯛꯇꯤꯚꯦꯠ ꯑꯗꯨꯝ ꯑꯣꯏꯊꯣꯛꯄ ꯌꯥꯔꯦ ꯃꯦꯝꯕꯔꯁꯤꯞ ꯑꯗꯨꯗꯤ ꯈꯪꯉꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯥ ꯁ꯭ꯄꯦꯁ ꯀꯥꯔꯠꯇ ꯌꯥꯎꯕꯅꯦ ꯑꯩꯈꯣꯏ ꯅꯍꯥꯟꯒꯩ ꯁꯤ ꯑꯃꯁꯨ ꯌꯥꯔꯦ ꯁꯤꯅ 1 yearꯒꯤ ꯑꯣꯐꯔꯅꯦꯕ ꯌꯥꯏ ꯑꯃ ꯇꯧꯁꯤꯜꯂꯁꯤ ꯁꯣꯝꯗꯩ ꯇꯧꯕꯤꯌꯨ ꯁꯣꯝꯗꯩ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣꯕꯀꯣ ꯑꯦꯞꯇꯣ ꯁꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯕꯥꯏ ꯅꯥꯎ ꯁꯤꯅ 500 ꯊꯥꯗꯣꯏꯁꯤꯅ ꯀꯩꯅꯣ ꯁꯤ ꯍꯧꯖꯤꯛꯀꯤ ꯀꯄꯟꯗ ꯑꯣꯐꯔ ꯍꯥꯞꯄꯛꯇꯣꯏꯅꯤꯗꯅꯀꯣ ꯁꯥꯔꯒꯤ ꯐꯣꯟ ꯅꯝꯕꯔ ꯇꯤꯄꯤ ꯂꯥꯛꯀꯅꯤꯕ You said 500 only
nifu mapan na save tawre ji 320 ju save tawre ba bodi no jala tin ne cái nước sẽ còn là rượu moi promote ho ni đây không phải đi promote moi pi cái gali promote mi anh ấy thì isa cũng bắt làm mình là su free đâu không cái này mà đây bây giờ mà học tôi nên là power su tongan tongan lo power tongan là su cái gì different power lo eyeglass sama ga sunglass sama ga ai biết check check đâu sunglass adu din nang sunglass lo lo amana sunglass the power hapa ga yeah ado higher the pay to deni ba कोई बगा सब पता उपिया बा without power it 2000 ne ba with power ya 3700 la ni dana ade sunglass ni ta ga 700 ki pay tawni adu si free lo ne ba ga sukai di tu ma sunglass su pa me hai le ne ba bai taw ya ya adu sunglass ki 3700 to pay tawni कोई na बजा si पता 3200 ला 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 ता दे सी सी जो ले ado lo lo sunglass power lo si sunglass ki pay to si gift to lo कोई चा पर गया मा और केจะ pick up ตัวba gya khote ko ko sang ko te bi ma la ba si ke di la ko ila 721 using that ka talak ni puri puri da si shi ne de chan chan na mo da shi no to i lo da shi hum se khan shi khan le se hang da hum ji nyai kwa ni chan ga sa se ha mu se shi shi ba hum se shi diam pam se ba pam si jam pak sa ba pak sa bu de shi di lo tra शायद हम यहाँ माने हैं कि शिम दे को